Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Iduning thogi post tagi logocherake Delhi University ki Annual Literature Festival 2025 ta Kuki gi Dr. Sailen Haokip guest invitation list tagi last minute lauthokre. Thodo adubu pendaba phongdoktuna Kuki student organization Delhi na condemn tawi maite gi pressure da lauthokibani haina blame tauri. Iduning tho status ta Sailen Haokip haiba ase English ngangba khakta haiba brain yaudaba ideology leijadaba nipa ni haina phongkiba adudi Kuki WhatsApp group Indelible trauma gi copy paste ni Kuki student singna Sailen Haokip ase yadre madugi lauthokibani maitei ga mari leinade. Moreh sub district hospital nongna mathau tauba hokre. Border town Moreh gi haino makhong leikai 1 number 7 ta laiba sub district hospital Moreh ase matam kuina thong loluraba matung ngarang dagi nongna thong hangduna mathau tauba hokre. Ngarang ayuk pung 10 makhairom tabada Moreh hospital district administration technopol na senduna Moreh hospital gi conference hall da Moreh da laiba says Hill Tribal Council Moreh Gorkha Samaj Samiti Moreh Tamil Sangam Moreh Kuki Women Union and Women Right Moreh Dr. P. Angkhong Rongmai Chief Medical Officer Technopol District Ijaz Hassan SDO Moreh Amadi Sukur Ali SDC Moreh yauna pangthoki hariba hospital ase haukiba chahi 2023 gi May 3 dagi Kuki amadi mitei ani gi marakta kangnupi irang tholaktuna ngasi fawba tangdu leitana leiba phangdana leirliba lanasina maram oiraga kuina thonglonduna mathau tawdana leirakhibani adubu ngarang dagi hospital asina nongna thong hangduna mathau tawrakpa asina Moreh da leiriba tongan tongan bakangnu furup ki miyoi singna ana ayek yawrakpada khara makhaidi khudong chaba fangalagani hairi.